Lakhipuronline puthokchaba Mars ki tang manga thangja numit ki Khomjinba Pao tabirase ahanbada maroiba Pao akanba cheksil thauranga loinana Jiribam Bidhan Sabha mikhalgi vote thadanaba ngasi ayuki pung 8 tagi haukhre Sushmita Dev na luchingba khutpu amana Borkhola Kamarbon da yum mai chakhibadagi awaba tariba Biren gi sangaida chattuna yengshinkhre Prabin amasung Nripen gi misi gi matangda leingakki maigeidagi marik chumba epao khanghallaknaba kachar jilagi DC da khanghallakkhre Cricket ki taibangda maming leiraba Sen Warn thamoi gi laina na maram oiraga laikidre masagi chahi 92 sukre amasung Assam da miyoi taret COVID positive oibe thangnakre laichar asina ngarang su miyoi amata sikibagi paw leite Haujik mapung oiba paw tabirase akanba cheksil thauranga loinana 32 suba Manipur Bidhan Sabha mikhalgi ani suba tangka ki mikhalda ngasi Jiribam Assembly Constituency da ayuki pung 8 tagi vote thadana bahokre mathau tawgadaba polling personnel sing amadi security personnel sing masa masagi polling station sing da ngarang khongsan ki security personnel sing amasung polling personnel sing ngarang lamtharaba matungda district election officer oiriba Jiribam gi DC W Malem nganba chengleina paumi sing da haikibada pangthokadoriba Jiribam kendra gi mikhal asida voter singna matam chana thokpiraktuna masa masagi vote thadabagi hak adu manghan biganu loinana mikhal asida pamdaba thodok sing thoktana amadi santi oina pangthokko oirasanu haiki ngasi ayuki pung 8 taba matamdagi hauraga nungthilgi pung 3 phawba vote thadagadoriba sida Jiribam gi oina nupi khaktana duty tawriba polling station manga yauri hairi District asigi tongan ba department singna election asida achauba thodang singsu lauri maruaina district asigi MSPDCL gi Jiribam division gi deputy general manager oiriba ngasepam Kiran Kumar gi meeting makhada polling station singda uninterrupted power supply piri loinana public health engineering department Jiribam division maigeidagi su polling station singda thagnanaba ising phanghalle panbayai punna polling station nifu leiba Jiribam Bidhan Sabha kendra sigi oina punna mirep marina lamba taunare mirep sing adudi Bharatiya Janata Party BJP gi namairakpa Mutha Chandra Singh National People's Party NPP gi Makakmayum Abbas Khan Janata Dal United JDU gi sitting MLA Muhammad Asabuddin Amadi Indian National Congress INC gi Badru Rahman ne Kendra sida punna voter masing lising kunmapan chani ga marfutranipan laibada nupa voter masing na lising tramari chamapan ga marfutramari ne aduga nupi voter gi masing na lising tramari chahum ga subna mari ne ki elected singda polde asida tang mangada matam chana thokpirtuna isa isagi kenose voting rights exercise to be unai haijari aduga koi district ta tang mangada tawdori vote ase peaceful ado violence free oiba election ama oila si ani Borkhola Kamarbon da yumaina chakhibadagi awaba taraba Biren singhagi sangaida Rajya Sabha gi MP Sushmita Dev na luchingba khutpu ama chattuna ngarang yengshinkhre Khongchat asida Kachar District Trinamool Congress ki General Secretary Dr. Maimon Santi Kumar Galoinana Athokpam Biren amasung Mohanlal Das yauki District Disaster Management ta application submit tawduna Department dagi inspection su laklamlaga thausabi-dana leiriba asida pendaba phongdokladuna Sushmita Devna ngasimak DC ga unaduna wahang pawhangani amasung yangna sarkar gi tengbang phanghanana bahonagani haiki matungda Mangi Sharma na maifam mapu oiduna Trinamool Congress ta ningchenbagi thorom amasu pangthoki numirasida Biki Singha ki luching makhada miyoi nipurom TMC da mingchen ki hairi Kamarbon gi Sesri GP gi manungda leiba ahal loiraba paralysis na naraba Biren gi mayumda gi Rajya Sabha gi sangsod amasung Trinamool gi MP Sushmita Dev ka loina khoi lakmani mahakna oiriba phibam mase amna awaba phongdoi nungaitaba phongdoi matam kuina dagi DC office ta chithi piba loinana DC office ta akhoi disaster management gi andar dagi moida tengmang pi ni haina lerak podo pi dadana tha ani muk se namjanna thambasiga nungaitaba phongdok tuna mana laga jengaga mafam sida magi maigedagi tawba yaba tengmang ma tawgani DC da chatlaga mana pressure pi ni haina mayamna phongdomi Prabin amasung Nripen gi mihat ki matangda
TMC gi Rajya Sabha gi MP Sushmita Dev na ikiba cherol gi makha taba oina Assam leingakki Joint Secretary Sri Kishan Kumar Sharma na kachar gi DC gi maphamda thodok asigi matangda athuba matamda report ama pikhallaknaba chithi irakhre masiga mari lenana TMC gi luchingba Dr. Maimom Santi Kumar na phongdokkibada Prabin amadi Nripen mihat asigi matangda CBI inquiry gi damakta demand thamduna chathariba signature campaign gi khongjang tapthare miyoi chatruka humbu mathoi dagi hena signature thabidre haike maraga sida Assam gi CM na kachar gi DC gi maphamda report korakliba si marik chumba report pihananaba honapham thoki haike kachar Lakhipur gi manung chana leiba Tolen Khun Futsal Ground da Unique Football Academy Tolen Khun Gilamjing Makhada Chahi Mapan Makhagi Nupa Macha Amasung Nupi Macha Singi Oiba Football Academy Ama Lagliba Mars Thagi Tang Kundagi Hauragani Thawai Yauba Sanaroi Singna Academy Sida Ming Chanbagi Damak Ngangom Brajakisorgi mobile number 8638 557078 ta pau phonana bahairi Cricket ki taibangda maming lairaba Australia gi Sen Warn ngarang irai numit February gi tang mari thamoi gi laina namaram oiraga laikhitre masagi chahi yangkhaini thoi sukre tambangam daba miobagi punsini mahak laikhidabagi pungkharagi mamangda Sen Warn na Twitter da mahaki marup cricket sanaroi road march laikhidabagi awaba phongdoklam khibani Sen Warn September gi tang 13 ing kumja 1958 da pokhi Thailand da leiba masagi yumda ikhang khangawdana mahak laikhidabani Muthaya Muralitharan amasung Richard Headley gi mathangda mahakna ahum suba khwaidagi yamna wicket laukibani Got him! There it is! Wicket number 700! And they can't catch him! Well bowled, Shane Warne. Wonderful career. And no better way than to hit the stumps for wicket number 700. Beige. Oh, he's bowled him round his legs. Yes, he's got him round his legs. That's beautifully bowled. You've got to go. Bowling wrong and after wrong, and then he throws one out wide into the rough. Look at that turn back. That's an absolute beauty. And Prasad, he doesn't know how he's out. Oh, yes! What a beauty. A quicker, flatter ball. And it did side Anwar. Quite beautiful. That's good bowling, change of tactic, and it has ripped back. Haksel loisangi paw matungina Assam da haukiba pungkon marida mioi lisingani changmaga kuntra humdoida changeng chathakibada mioi taret COVID-19 na naba thengnakre laichadasina Assam da ngarang mioi amata sikibagi paw leite Manipur gi Haksel loising na thokpa paw matungina mioi 19 ngarang nauna COVID-19 positive oi pathengnakhre positive oibagi chang chada amada semik manga oiri laina asina ngarang Manipur dasu mioi amata sikibagi paw leite Aroibada maroiba paw amukhanna Akanba Chaksil Thauranga loinana Jiribam Bidhan Sabha Mikhalgi vote thadanaba ngasi ayuki pung 3 tagi haukhre Sushmita Dev na luchingba khutpu amana Borkhola Kamarbon da yum mai chakhibadagi awaba tariba Biren gi sangaida chattuna yengshinkhre Prabin amasung Nripen gi misi gi matangda leingakki maigeidagi marik chumba epao khanghallaknaba kachar jilagi DC da khanghallakkhre Cricket ki taibangda maming lairaba Sen Warn thamoi gi laina namaram oiraga laikhidre masagi chahi yangkhaini thoi sukre amasung Assam da mioi taret COVID positive oiba thengnakhre laichada sina ngarang su mioi amata sikibagi paw leite Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare